Poppy tharambaga mari lainana village sip taraga taruk yauna miyoi marfuga matui fogatkre khemsan. State asigi district taragi mafam kayada poppy tharambaga mari lainana village sip taraga taruk poppy tharamliba mafamgi lam mapu ama amadi poppy thaba lomi cultivator humfuga mari yauna puna miyoi marfuga matui fogatpaga loinana masiga mari lainana case nifuga mari amani FIR lokal haina State Minister Yumnam Khemsan ngasi house ta thamkri. Ngasi assembly gi budget mifam gi aroiba numita opposition MLA TS location pukholakpa star question amaga mari lendana house gi leaders oidiba minister Yumnam Khemsana illegal poppy plantation ga mari lendana home department pirakpa report ki matung ine action lokali state asigi district taragi tuan mafam singda poppy tharambaga mari lendana ngasi phawbadu village sip taraga mapan land owner ama amadi poppy cultivator khumfuga mari fogat kibaga loina case asiga mari lainana FIR ni fuga mari fogat khre haina house ta thamki opposition MLA TS location na poppy thabada ayaba piram lam mapu kaya yamna fogat pa leirabagi haina hanglakpa wahang amagi pakhumda Chief Minister mathaki wafam asi house ta thamki MLA TS location na hanglakpa wahang amagi matang da Chief Minister na Imphal Municipal Corporation gi manungsan mafam singda drainage construction की थबक हाना से थबा हुरी इम्फाल म्युनिसिपल एरिया दा रिजिट पेमेंट प्रोजेक्ट की मखारा ड्रेनेज कंस्ट्रक्शन की थबक से थरी प्रोजेक्ट सिना लुशिलक मतमदा इरम नाला की फिबम फगलगनी हाइब वापम थमकी नोंग खजितंग सुबगी इम्फाल सिटी दी इसिंग तुंगदुना लैबिगी मतंगदा लेंगा असिना फिबम असे कुपनी गेंगसली सॉलिड वेस्ट मैनेजमेंट की इशू की मतंगना पल्लदुना मियाम मरक्ता सिविक सेंस लैबि यमना मथुकताई Solid Waste Management gi lupa crore kuntrago humdui gi project ama donor ministry da submit tawkhre hain minister Khemsana phongduki MLA ke mega sandana pukhalak motion ama gi pakhom piraduna minister Y Khemsana Vigilance and Anti-Corruption Department go in a police force ki personal sing sizinabana department asida manpower wat pigi awabali hauzu odiba Manipur gi law and order gi phibam masina maram oiraga police personal sing law and order ngak par sizinabana staff wat pani Manipur ingta pahanjalakpana matamda manpower wat pigi problem asi lairoi habu wakum thamki department asina lokat pathabak singi matana palladuna minister na hai hauki basai manga asida case kungani thoi lokat khri Assembly mifam Loisinkhre Census Yeithok-nanaba warep Loukhidre Census office Zinkri akan makhongjang sangsilakadori mito khandoktuna census tawbi yaroi haina Naga na su Laorakle census ki thabak Yeithok-nanaba UNC na CM na taksinkri Manipur Legislative Assembly mifam Loisinkhre Census Yeithok-nanaba gi warep Loukhidre census ki matang da Assembly na warep Loukhidabana miyam gi akan makhongjang sangsilakadori amaramda miyam ngasi census ki office ta thomjinkri mito khandoktuna census tawbi yaroi NRC satna handuna mito khandoklaba matung census pangthokadabani haiba demand tawduna ngasi campaign for just and fair delimitation GFD gi thawmi singa loina tuan maira paibising CSO amadi mahairoi lupsing yauna miyamna Imphal East ki DC Road leiba Directorate of Census Operation Manipur office ta thamjingkri ngase yupung taramathui aduwaidi gi masing yamlaba khongjang loi kaya na tuan ba maikai kya digi Directorate of Census Operation Manipur office tamna thamjinaraki madur Imphal East District Police ki team singna Porampat Junction amadi Porampat water supply mapada thatuna khongjang loi singadubu makhatana satlankidi tungna Imphal East District ki SP masalaktuna khongjang loi singa wari sanaduna khongjang loi singi maraktigi miyoi tarak khangalaba matung Directorate of Census Operation Manipur office tamna wari sanaba sangsinki ngasi sangsin gi ba khongjang aduga mari lainana JFD gi convener Jitendra Ningombam na hai census pangthokpa amadi delimitation pangthokpada campaign for just and fair delimitation JFD ni yaning da balaki adubo state asida narol sangsilakhiba mitop singhana khandoklaba matungda mikok thibagi thabak sa thabiyu haibani kariguma NRC natraga namasiga manaba kanglon satna handuna mitop khandok tringaida census tawkiba tarabadi mapalamdagi sangsilaktuna lamdamasigi demographic data da asobo aranba soiba mane horagani
Maram aduna lengan athubade NRC natragana masiga manaba kanglon ama satnahanduna mitop khandoklaba matung ningthina census ki process tawbiyu haibu wafam thamki khongjang adura saruk yakhiba JFD ki finance secretary Sunil Karam na hai demand ama tawduna miyamna khongjang jangsilakpada violence ohelakpa haibasi paliba lenga adugi makha poli ngasi phawagi manungna kariguma Manipur Legislative Assembly na census Yeithok-nanabagi warep laudrabadi hena sathiba khongjang lakani masida miyamna sumabung phana sawatpiyu haikena su pawsta makhatari mitop khandoktana census tawbi yaro hena Naga na su Laorakle census ki thabak Yeithok-naba UNC na CM na Taksinkre Manipur da lairibi illegal immigrant gi issue district rollback ki issue amadi oiriba law and order ki piba masi yenglaga Manipur gi oina census ki thaba asi Yeithok-pinaba United Naga Council UNC na Minister Y Khemsanda siro lama piduna Taksinkre United Naga Council UNC na Minister da pisin ki ba siro laduda mikok thiba gi thabak pangthok tingaida Manipur NRC natraga na manaba mechanism ama implement tawduna illegal immigrants masa khangdoktuna maramda hananghi kadabani karigumba mitop khandoktana mikok thiba gi thabak pangthok ki batarabadi illegal immigrants asisu mikok thiba yaukiduna namduna leba asgi citizen ama oikiduna lamdam asigi demography da asoba safu ama pirakani masida natana hausuk Manipur oiriba law and order gi phiba masida mikok thiba gi thabak pangthok pa haibasi matam sadabagi mathakta niyam sumna mikok thiba gi thabak pangthok pangamloi khwaidi gi maru oiribi issue amana UNC gi maikedi gi matam kya gi mamang gi tanduna lakpa demand am oiriba district rollback ki thabak Naga miyam gi sentiment khangna hana thabak census ki mangoina na pangthokadabani mathakta pallibi issue singa solution fawa Manipur census ki thaba si Yeithok-piyu haina minister gi pungning singki Mapa leibak tigi MBBS loiduna government hospital singda intern tawribi singda stipend piramdri India gi wangwada MBBS tamba loiduna lamdam sigi lanai hospital amadi lenga ki hospital intern tawkiriba interning singda sida hospital natana RIMS Jenims amasum Susnampur Medical College GMC na interning singda stipend amata piramdri hari Mapalamda MBBS tamba loiduna lamdam sida intern tawnaba National Medical Commission NMC na recognized people hospital mari RIMS Jenims CMC amadi sida hospital oiriena su paw sida makatana su phongdoki Loisilak po na to papaw Myanmar gi ethnic armed groups sing drone warfare gi training piba American amayawna Ukraine masa taruk fari mapaleba ki khudyaw gi praman India government na phanglabani na lumna lawduna thabak tarok lagani empire Mizoram phawrga border lanthokuna Myanmar gi ethnic armed groups sing drone warfare gi maramda takpi tambiduna junta gi mathak attack tawda mating piba Ukraine masa taruk amasum American ama phabangam khibga loinana makoi gi mathakta National Investigation Agency NIA na case lokotuna thigat pawkhri hari Indian Express na phuma pawda tha sigi tarahumdu law enforcement agency singna India gi mayukta terrorist ki thabak singcha thabada senaba foreign national target tuan airport tigi phakat pangam khibaga loinana makoi gi mathakta NIA na FIR ama Loukhidre Bureau of Immigration na Kolkata airport tigi America masa ama phabangam khibaga loinana namit asimaktada Lucknow masum Delhi airport tigi Ukraine masa ahum phabangam khibana hari